हेलो, गुड मॉर्निंग। नमस्ते धार्मिक जी। मैं इंडिया से हूँ धार्मिक जी। क्रिस, गुड मॉर्निंग। चे आई लाए, थैंक यू सो मच क्रिस। ngasiदी बंद लेब्रो स्कूल चा थाबो। दागोपाल ना फर्स्ट लाइक, थैंक यू दागोपाल, गुड मॉर्निंग। अभी चा लोरबो कई चारागे ताये क्रिस। इचे नंगरांगदुदी साइलेंट थाबनिको ngasi 30 minute tang thage। दागोपाल ब्रेकफास्ट खरा तौरिए दागोपाल तौ नंगा थारईने। दागोपाल चाराबो चाक चारे ngasi स्कूल चलरोय हाय। ओ असिगसु कइनोगी मोगी रामनवमी की छुट्टी पिने स्कूल। दागोपाल ने चाथले हाय चरा वाली रो चाथइरो दागोपाल। दागोपाल की कइनोदो क्या हेलगे चैनल दो क्या ग्रोथ होएगे सिलौरो दो पिरो मामादा। ngasi छुट्टी नुमित ओइबनिना करी करी तौनादोरी मैम। गुड मॉर्निंग सिंगा, थैंक यू सो मच लाइक तौबीबगे। ब्रेकफास्ट लोरबो कृष्ण लाई यक्थगिगे चे हाय। यो यक्पा पाम्ब्रो यक्थरो वखल नुंगाई नुंगाइना। दागोपाल यामना पिकली द चैनल हाय। चावरकदोइनी चावरकदोइबा। दागोपाल लाइव थाबदे खरा कानाब्रो सिंगाना लोरे हाय। सिंगादी ngasiदी बरा खाना ओइरंगनीने। आरके निने लाए निने सी खुरमजरी हाय सुस्मिता। निने सिबु तराम नौचरी चा थकपिराबो निने सी विजय लाइदन चलगे हाय। आई nganta इसौ लांगवा मी वांगना बतलिको लाकने दी तब नैने लाओ इसौ लांगा लाकनो। कृष्णा अदी लाई यekpa याम पामिसे यो अफावा आर्टिस्ट ओइरो खुद की बिगदा हाइबदा मांगदेको। खुद की बिगदा हाइरदी चरा हेलरोदम अहनसिंगी वारीनी से। विजयना ममा आटके नुसीबी नचाना तराम नौचरी खुरमजरी हाय। नुसी विजयना तराम नौचरी हायरे। निनेसी चरा वालीरो चा थईरो। अरे शांति से बैठ जाओ उधर जाओ। दागोपाल ने कही आएबा वारौ पुगलौ चाउबी चलना वारौ अदुदा आई ngasiदी चेलकलिबने हाय। थैंक यू थागतजरी बुंबू। वारौ बुदी चाउदे दोइसु
इबुंगना सुंलाक लाक्पिदबदुगा ꯉꯥꯏꯖꯔꯝꯃꯤꯅ ꯆꯠꯂ ꯏꯕꯨꯡꯗꯣ ꯅꯍꯥꯟꯉꯩꯗꯤ ꯇꯠꯇꯅ ꯂꯥꯛꯄꯅꯦꯕ ꯆꯠꯂꯤꯗ ꯍꯟꯗꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯗꯥꯒꯣꯄꯥꯜ ꯁꯥꯊꯤꯅ ꯆꯝꯃꯤꯌꯦ ꯍꯥꯏꯗꯤꯅꯦ ꯑꯁꯨꯝ ꯃꯤꯁꯦ ꯐꯪꯅꯔꯁꯨ ꯐꯪꯅꯗ꯭ꯔꯁꯨ ꯑꯃꯈꯛ ꯂꯩꯗꯅꯀꯣ ꯗꯥꯒꯣꯄꯥꯜ ꯁꯥꯊꯤꯅ ꯆꯝꯃꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯇꯜꯂꯗꯤ ꯆꯠꯂꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯛ ꯐꯖꯕ ꯃꯤ ꯀꯔꯤꯅꯣꯅ ꯂꯣꯏꯅꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯊꯤꯕꯅꯤꯅ ꯅꯨꯡꯁꯤꯔꯣꯏ ꯈꯪꯖꯩ ꯀꯥꯏ ꯗꯥꯒꯣꯄꯥꯜ ꯕꯤꯖꯦꯒꯤ ꯀꯗꯔꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯥꯏ ꯀꯗꯔꯁꯦ ꯀꯟꯗ꯭ꯔꯥꯕ ꯅꯉꯣꯟꯗ ꯀꯅꯥ ꯁꯛ ꯊꯤ ꯍꯥꯏꯅꯣ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯒꯤ ꯃꯁꯤꯡ ꯇꯥꯔꯗꯤ ꯑꯩ ꯅꯪꯅꯦ ꯍꯥꯏꯗꯣꯏꯅꯤ ꯇꯥꯏꯅꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ 30 ꯃꯤꯅꯤꯠꯇꯪ ꯊꯥꯖꯒꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯔꯥ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯥꯏꯌꯦ ꯀꯥꯏꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯔꯥ ꯍꯥꯏꯅꯣ ꯄ꯭ꯂꯤꯖ ꯀ꯭ꯔꯤꯁꯅ ꯀꯛꯆꯤꯡ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯗꯥꯒꯣꯄꯥꯜꯅ ꯃꯃꯥ ꯀꯨꯂꯕꯇꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯐꯠꯇꯦ ꯃꯆꯥ ꯊꯛꯀꯅꯨ ꯅꯦꯅꯦꯁꯤꯅ 4 ꯂꯥꯏꯛ ꯗꯟ ꯆꯥꯛ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯍꯥꯏꯌꯦ ꯅꯦꯅꯦꯁꯤ ꯉꯁꯤꯗꯤ ꯕꯥꯔꯇꯣꯟꯒ ꯂꯩꯇꯕ꯭ꯔꯣ ꯅꯕꯃꯤꯒꯤ ꯑꯩꯗꯤ ꯀꯦꯝꯗ ꯂꯩꯌꯦ ꯑꯗꯣ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯈꯜꯂꯤꯅꯤ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯦꯜꯂꯣ ꯖꯤꯀꯦ ꯍꯥꯏꯌꯦ ꯅꯦꯅꯦꯁꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯇꯥꯅꯤꯡꯕꯅꯤ ꯗꯥꯒꯣꯄꯥꯜꯅ ꯅꯦꯅꯦꯁꯤ ꯃꯃꯥ ꯀꯨꯂꯕꯇꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯣ ꯍꯥꯏꯌꯦ ꯑꯁ ꯃꯁꯤ ꯉꯥꯡꯁꯦ ꯏꯟꯐꯦꯛꯁꯟꯒ ꯑꯣꯏꯔꯅꯤꯍꯦ ꯐꯠꯇꯦ ꯑꯗꯨꯒ ꯐꯠꯇꯦ ꯇꯧꯅꯤ ꯗꯥꯒꯣꯄꯥꯜꯅ ꯕꯤꯖꯦ ꯃꯁꯛ ꯊꯤꯕꯅꯤ ꯑꯩꯅ ꯍꯦꯟꯕꯅꯤ ꯍꯥꯏꯖꯜꯂꯨꯅꯨ ꯆꯠꯈ꯭ꯔꯦꯁꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯠꯈ꯭ꯔꯦꯗꯣ ꯕꯤꯖꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯒꯪꯒꯥ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ 6 ꯂꯥꯏꯛ ꯏꯅꯥꯎꯄꯤ ꯍꯥꯏ ꯏꯆꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥ ꯊꯛꯂꯕꯣ ꯀ꯭ꯔꯤꯁꯅ ꯀꯛꯆꯤꯡ ꯂꯥꯏꯊꯒꯣꯜ ꯂꯩꯀꯥꯏꯗꯩꯅꯤ ꯆꯦ ꯍꯥꯏ ꯑꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯦꯅꯦꯁꯤꯅ ꯂꯣꯏꯖꯔꯦ ꯖꯤꯀꯦ ꯍꯥꯏ ꯗꯥꯒꯣꯄꯥꯜꯅ ꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯒꯣꯄꯥꯜ ꯏꯅꯥꯎꯄꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯒꯨꯂꯤ ꯂꯥꯛꯑꯕꯣ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯒꯨꯂꯤꯗꯣ ꯆꯦ ꯒꯪꯒꯥ ꯄ꯭ꯔꯦꯝꯂꯇꯥ ꯃꯇꯧ ꯇꯝꯕꯗ ꯑꯩꯈꯣꯏ ꯁꯤ ꯇꯥꯔꯦ ꯃꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯆꯦ ꯑꯥꯔ ꯀꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯅ ꯆꯦ ꯒꯪꯒꯥ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯣ ꯍꯥꯏ ꯕꯤꯖꯦꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯀꯣꯆꯤ ꯊꯥꯡ ꯂꯣꯏꯅꯔꯣꯏ ꯇꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯤ ꯅꯥꯊꯩꯅ ꯍꯥꯏꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅꯤꯁꯨ ꯈꯟꯖꯩ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤ ꯇꯤꯡꯈꯪ ꯊꯝꯕꯧꯅꯤ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯄꯂꯦꯝꯐꯝ ꯄꯤꯕꯤꯌꯨ ꯀꯥꯏ ꯑꯩ ꯀꯞꯄꯛꯇꯣꯔꯦꯀꯣ ꯑꯩ ꯀꯞꯄꯛꯇꯣꯔꯦ ꯍꯥꯏꯁꯤꯅꯤ ꯕꯤꯖꯦ ꯅꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪ ꯅꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤꯅꯦ ꯏꯆꯦ ꯔꯥꯅꯤ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯇꯥꯃꯣ ꯁꯛꯍꯦꯟꯕ ꯎꯏ ꯍꯧꯒꯠꯂꯕꯣ ꯑꯩ ꯇꯥꯃꯣ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯗꯥ ꯕꯤꯖꯦ ꯍꯣꯏꯗꯩ ꯀꯥꯏꯅꯔꯕꯣ ꯀ꯭ꯔꯤꯁꯅ ꯅꯝꯕꯔ ꯄꯤꯔꯛꯏꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯄꯨ ꯇꯧꯕ ꯌꯥꯗꯦ ꯁꯤꯗ ꯊꯥꯔꯛꯑꯣ ꯆꯦ ꯊꯥꯔꯛꯇꯅ ꯇꯣꯛꯄꯤꯒꯅꯨ ꯆꯦ ꯍꯥꯏ ꯑꯣ ꯑꯣꯀꯦ ꯀ꯭ꯔꯤꯁ ꯋꯥꯆꯞ ꯅꯝꯕꯔ ꯁꯦ
ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯅꯔꯦ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯅꯔꯦ. ꯁꯤꯇꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ. ꯑꯗꯨꯒ ꯀ꯭ꯔꯤꯁ ꯂꯥꯏ ꯌꯦꯛꯄ ꯍꯧꯒꯠꯂꯕꯣ? ꯆꯦꯔꯥꯅꯤꯅ ꯏꯅꯥꯎꯄꯥ ꯇꯧꯗ꯭ꯔꯤꯗ, ꯇꯨꯝ ꯍꯧꯒꯠꯇ ꯉꯥꯏꯔꯤꯗ, ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯦꯗ, ꯆꯦꯅꯦꯜ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯥꯅꯤ? ꯀꯔꯝꯕ ꯆꯦꯅꯦꯜꯅꯣꯅꯦ ꯆꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯌꯥꯗ꯭ꯔꯦ ꯁꯤꯁꯦꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡꯗꯣꯔꯣ? ꯑꯁ ꯑꯁꯤꯒꯤ ꯀꯗꯔꯁꯦ ꯍꯟꯗꯛ ꯌꯥꯝ ꯊꯪꯅꯩꯀꯣ. ꯑꯁꯤꯅꯦ ꯑꯩꯅ ꯀꯤꯖꯩꯕꯗꯨꯅ ꯑꯩꯅꯅꯦ ꯌꯥꯝꯅꯒ ꯄꯥꯝꯖꯗꯦ. ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗ ꯁꯞ ꯈꯣꯞꯅꯈꯤꯕ ꯃꯌꯥꯝꯗꯣ ꯆꯦꯅꯦꯜ ꯌꯥꯗꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯦ. ꯑꯗꯨꯒ ꯆꯦꯔꯥꯅꯤꯅ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯅꯨꯡꯁꯤꯕ ꯍꯥꯏꯈꯔꯦ. ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯅ ꯏꯅꯥꯎꯄꯥ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ ꯍꯥꯏ. ꯗꯥꯒꯣꯄꯥꯜ ꯆꯠꯂꯕꯣ? ꯕꯤꯖꯦꯅ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯥꯝꯃꯣ, ꯑꯗꯨꯕꯨ ꯑꯩꯗꯒꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯃꯔꯧ ꯂꯩꯕꯅꯤ, ꯀꯥꯎꯕꯤꯅꯨꯀꯣ ꯍꯥꯏ. ꯗꯥꯒꯣꯄꯥꯜ ꯅꯆꯤꯟ ꯅꯅꯥꯎ ꯃꯔꯧꯗꯨ ꯌꯥꯝ ꯆꯥꯎꯏ, ꯀꯩꯒꯤꯅꯣ ꯃꯔꯧ ꯆꯥꯎꯅꯣ? ꯃꯔꯧ ꯌꯥꯝ ꯆꯥꯎꯔꯦ. ꯗꯥꯒꯣꯄꯥꯜ ꯃꯔꯧ ꯆꯥꯎꯗꯦꯗ, ꯑꯩꯅ ꯍꯧꯖꯤꯛꯇ ꯌꯥꯝ ꯆꯝꯃꯦꯅ ꯍꯥꯏꯔꯤꯗꯨꯒ. ꯀ꯭ꯔꯤꯁꯅ ꯋꯥꯆꯞꯁꯨ ꯄꯥꯏ, ꯁꯤꯗ ꯊꯥꯔꯛꯑꯣ ꯍꯥꯏ. ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ, ꯆꯤꯆꯦ ꯌꯦꯡꯒꯦꯀꯣ. ꯑꯗꯨꯒ ꯆꯦꯔꯥꯅꯤꯅ ꯑꯣꯟ ꯂꯩꯒꯦ ꯍꯥꯏꯌꯦ. ꯆꯦ ꯊꯕꯛ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗ ꯊꯥꯔꯛꯄꯅꯦ, ꯃꯣꯏ ꯒꯨꯂꯤꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯅꯦ. ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯊꯥꯒꯦ. ꯑꯗꯨꯒ ꯕꯤꯖꯦꯅ ꯇꯥꯃꯣꯗꯤ ꯀꯩꯕ, ꯇꯥꯃꯣꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯆꯦꯟꯕ ꯀꯅꯥꯅꯣ? ꯇꯥꯃꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯀꯅꯥꯅꯣ? ꯇꯥꯃꯣ ꯁꯛꯑꯦꯟꯕꯤ ꯀꯅꯥꯅꯣ? ꯆꯦ ꯁꯨꯁ ꯃꯔꯧ ꯆꯥꯎꯕ ꯀꯅꯥꯅꯣ? ꯕꯤꯖꯦ ꯇꯧꯁꯤꯟꯅꯔ ꯊꯥꯒꯠꯍꯟꯕ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯕꯤꯖꯦ. ꯑꯇꯣꯝꯕ ꯍꯥꯏꯗꯣ ꯀꯗꯔ ꯊꯥꯡꯉꯦ ꯑꯗꯨ ꯁꯦꯅꯦ. ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯃꯠꯇ꯭ꯔ ꯗꯥꯒꯣꯄꯥꯜ. ꯑꯗꯨꯒ ꯗꯥꯒꯣꯄꯥꯜ ꯆꯦ ꯒꯪꯒꯥ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏ. ꯁꯥꯁꯤ ꯀꯅꯥꯏꯗ ꯁꯥꯁꯤ ꯍꯥꯏꯅꯣ? ꯗꯥꯒꯣꯄꯥꯜꯒꯤꯗ ꯁꯥꯁꯤ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯆꯦ ꯒꯪꯒꯥꯒꯤꯗ ꯁꯥꯁꯤ ꯍꯥꯏꯔ? ꯗꯥꯒꯣꯄꯥꯜꯅ ꯁꯨꯆꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯣ? ꯗꯥꯒꯣꯄꯥꯜ ꯈꯪꯉꯤꯗ, ꯏꯅꯥꯎꯄꯥꯁꯨ ꯈꯪꯉꯦ, ꯕꯤꯖꯦ ꯏꯅꯥꯎꯄꯥꯁꯤꯁꯨ ꯈꯪꯉꯦ. ꯃꯥꯅ ꯑꯗꯨꯝ ꯃꯇꯣꯝꯇ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯦ. ꯃꯥꯗꯤꯅꯦ ꯈꯔ ꯃꯥꯅꯅꯦ ꯍꯥꯏꯔ ꯃꯥꯅ ꯊꯤ ꯍꯥꯏꯔꯒ ꯐꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥ ꯍꯔꯥꯎꯖꯔꯤꯕ. ꯅꯦꯅꯦꯁꯤꯅ ꯃꯣꯔꯅꯤꯡ ꯔꯥꯅꯤ ꯍꯥꯏꯔꯦ. ꯅꯦꯅꯦꯁꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯌꯨꯛꯀꯤ? ꯑꯩꯅ ꯅꯦꯅꯦꯁꯤꯗ ꯉꯁꯤꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯨ ꯈꯨꯝꯕꯤꯔꯛꯇꯦ. ꯀ꯭ꯔꯤꯁꯅ ꯇꯥꯏꯇꯥꯅꯤꯛꯀꯤ ꯍꯦꯔꯣ ꯌꯦꯛꯊꯔꯤ ꯍꯥꯏ. ꯑꯣꯀꯦ ꯌꯦꯛꯊꯔꯣ ꯀ꯭ꯔꯤꯁ. ꯇꯥꯏꯇꯥꯅꯤꯛꯀꯤ ꯍꯦꯔꯣꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯔꯝꯃꯅꯤꯅꯦ. ꯕꯤꯖꯦꯅ ꯇꯥꯃꯣ ꯑꯩꯗꯤ ꯈꯪꯉꯤ, ꯆꯦ ꯁꯨꯁꯅ ꯈꯪꯗꯕꯩ, ꯑꯩꯅ ꯈꯪꯕꯅ ꯈꯔ ꯍꯦꯟꯅꯤꯗ. ꯆꯨꯝꯃꯤ, ꯅꯪꯅ ꯈꯪꯕꯅ ꯈꯔ ꯍꯦꯟꯒꯅꯤ. ꯑꯗꯨ ꯑꯣꯏꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯂꯩꯕꯗꯣ, ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯁꯤ ꯃꯤꯁꯦ ꯐꯩꯌꯦ, ꯁꯤ ꯃꯤꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ. ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ, ꯗꯥꯒꯣꯄꯥꯜꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯥꯏꯁꯦ, ꯑꯁ ꯃꯗꯨꯗꯤ ꯇꯧꯔꯣꯏꯗ ꯍꯥꯏ. ꯑꯩꯒ ꯍꯧꯒꯠꯂꯕꯣ? ꯍꯥ? ꯀꯩꯒꯤ ꯂꯥꯛꯇꯣꯏꯕ? ꯂꯧꯕꯅꯤꯅ. ꯀꯅꯥ ꯂꯥꯛꯑꯦ? ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯊꯣꯡ ꯂꯣꯟꯖꯜꯂꯨ.
ꯑꯣ ꯁꯣꯔꯤ ꯁꯣꯔꯤ ꯑꯩ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯦꯀꯣ ꯃ꯭ꯌꯨꯠꯇ ꯂꯩꯔ ꯉꯥꯡꯉ ꯂꯩꯔꯝꯃꯦ ꯕꯤꯖꯦ ꯑꯣ ꯕꯤꯖꯦ ꯋꯥꯔꯧ ꯆꯥꯎꯕꯣ ꯅꯨꯄꯥ ꯋꯥꯔꯧꯒꯅꯣ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯑꯩ ꯃꯤꯡꯁꯦ ꯀꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯀ꯭ꯔꯤꯁ ꯆꯤꯆꯦꯅ ꯍꯥꯏꯔꯒꯅꯦ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯀꯅꯥ ꯍꯥꯏꯅꯣ ꯐꯠꯇꯦ ꯍꯥꯏꯅ ꯕꯤꯖꯦ ꯑꯃꯨꯛ ꯐꯕ ꯂꯩꯄꯣꯠꯇꯦ ꯕꯤꯖꯦ ꯊꯃꯣꯏ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯑꯩꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯊꯥꯖꯒꯦ ꯇꯧꯕꯁꯦ ꯄꯨꯡꯈꯥꯏ ꯐꯥꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯒꯅꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯇꯟꯗꯤ ꯇꯜꯂꯤꯀꯣ ꯁꯪꯖꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯦꯅꯦꯁꯤꯅ ꯏꯆꯥ ꯅꯤꯄꯥꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯏꯆꯥꯅꯤꯄꯥꯅꯦꯅ ꯌꯦꯡꯗꯅ ꯂꯩꯅꯤ ꯍꯥꯏ ꯕꯤꯖꯦꯗꯣ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯏꯄꯥꯅ ꯊꯣꯟꯕꯅꯦ ꯍꯥꯏ ꯌꯥꯝ ꯐꯖꯩ ꯀ꯭ꯔꯤꯁ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯀ꯭ꯔꯤꯁꯀꯤ ꯃꯆꯤꯟ ꯅꯥꯎ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯂꯟꯆꯦꯟꯕꯤ ꯂꯥꯛꯑꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯟꯆꯦꯟꯕꯤ ꯇꯨꯝ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯛꯑꯦ ꯅꯪ ꯆꯥ ꯊꯛꯂꯛꯑꯕꯣ ꯕꯤꯖꯦꯅ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯥꯔꯀꯦ ꯅꯨꯡꯁꯤꯕꯤ ꯀꯣ ꯍꯥꯏ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯔꯤꯅꯦ ꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏ ꯑꯣꯀꯦ ꯅꯪ ꯑꯇꯣꯝꯕ꯭ꯔꯣ ꯑꯍꯜꯂꯣ ꯃꯌꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯥꯡ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦ ꯑꯗꯨꯒꯤꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩ ꯑꯌꯥꯝꯕ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯑꯗꯨꯝ ꯌꯥꯝꯈꯤꯕꯒꯤ ꯑꯃꯨꯛ ꯁꯥꯎꯅꯅꯤꯡꯕ ꯑꯗꯣ ꯑꯌꯥꯝꯕꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯄꯤꯗ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗ ꯑꯣꯏꯔꯁꯨ ꯂꯟꯆꯦꯟꯕꯤ ꯆꯥꯛ ꯂꯣꯏꯔꯦꯗ ꯆꯤꯆꯦꯗꯤ ꯍꯥꯏꯌꯦ ꯂꯟꯆꯦꯟꯕꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯇꯟ ꯍꯧꯔꯦ ꯑꯗꯨꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯨ ꯈꯔ ꯇꯧꯔꯦ ꯆꯥ ꯊꯛꯑꯦ ꯅꯨꯡꯊꯤꯟꯒꯤꯗꯤ ꯋꯥꯠꯂꯤ ꯗꯥꯒꯣꯄꯥꯜꯅ ꯂꯟꯆꯦꯟꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯗꯥꯒꯣꯄꯥꯜ ꯅꯪꯒꯤꯗꯤ ꯒꯨꯂꯤ ꯀꯌꯥꯝ ꯂꯥꯛꯀꯦ ꯅꯪꯗꯤ ꯇꯣꯏꯅ ꯊꯥꯕꯅꯤꯅ ꯅꯦꯅꯦꯁꯤꯅ ꯀ꯭ꯔꯤꯁ ꯁꯞ ꯇꯧꯃꯤꯟꯅꯁꯤꯌꯦ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯄꯨꯡ 24 ꯃꯇꯨꯡꯗ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯆꯦ ꯑꯩꯅ ꯏꯇꯣꯝ ꯇꯣꯝꯕꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯍꯥꯏ ꯇꯣꯟꯇꯤꯛ ꯇꯣꯟꯕꯁꯦ ꯅꯪ ꯑꯣꯏꯔꯦ ꯑꯣꯀꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯀꯗꯅꯤ ꯑꯇꯣꯝꯕ ꯑꯣꯏꯔꯗꯤ ꯑꯇꯣꯝꯕꯁꯦ ꯈꯔꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯒꯜꯂꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯗꯥꯒꯣꯄꯥꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯁꯞ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯇꯧꯖꯒꯦ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁ ꯅꯦꯅꯦꯁꯤꯁꯦ ꯅꯪꯅ ꯁꯨꯝ ꯇꯧꯕꯤꯔꯁꯨ ꯅꯦꯅꯦꯁꯤꯅꯁꯨ ꯍꯜꯂꯛꯀꯅꯤ ꯑꯗꯨꯝ ꯌꯦꯡꯅꯔꯣ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯗꯥ ꯕꯤꯖꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯂꯟꯆꯦꯟꯕꯤꯅ ꯈꯥꯝꯃꯛꯏꯌꯦ ꯕꯤꯖꯦꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯂꯩꯒꯣ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯂꯟꯆꯦꯟꯕꯤ ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯊꯣꯛꯅꯅꯕ ꯃꯆꯥ ꯅꯪ ꯆꯥꯕ ꯂꯣꯏꯔꯕ ꯗꯥꯒꯣꯄꯥꯜꯅ ꯍꯥꯏꯕ ꯂꯟꯆꯦꯟꯕꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯗꯥꯒꯣꯄꯥꯜ ꯁꯨꯆꯤ ꯕ꯭ꯂꯨ ꯗꯥꯒꯣꯄꯥꯜ ꯑꯝꯇ ꯇꯥꯏꯞ ꯇꯧꯔꯛꯎꯅꯦ ꯕ꯭ꯂꯨ ꯑꯣꯏꯔꯝꯃꯅꯤ
ꯀ꯭ꯔꯤꯁꯅ ꯑꯩꯗꯤ ꯅꯤꯡꯉꯥꯏ ꯈꯔ ꯌꯥꯝ ꯆꯥꯎꯋꯦ ꯃꯃꯥ ꯕꯕꯥꯗ ꯃꯤꯗꯗꯤ ꯇꯧꯗꯦꯀꯣ ꯆꯦ ꯍꯥꯏ ꯏꯃꯥ ꯏꯄꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯐꯝꯅꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯁꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯁꯨ ꯂꯨꯅ ꯇꯧꯕꯤꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯐꯠꯇꯕꯅꯦ ꯌꯥꯝꯅ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦ ꯌꯨꯝ ꯀꯩ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨ ꯅꯦꯅꯦꯁꯤꯅ ꯍꯥꯏ ꯂꯟꯆꯦꯟꯕꯤ ꯍꯥꯏ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯗꯥ ꯒꯣꯄꯥꯜ ꯇꯥꯏꯕꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯥꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏ ꯆꯨꯝꯃꯤꯗꯁꯨ ꯑꯗꯨꯒ ꯗꯥ ꯒꯣꯄꯥꯜ ꯅꯪꯅ ꯑꯃ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯒꯤꯁꯨ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯗꯥ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯦ ꯀꯔꯤꯅꯣꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯅꯦꯅꯦꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯔꯣ ꯆꯦ ꯍꯥꯏ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤꯀꯣ ꯀ꯭ꯔꯤꯁ ꯅꯨꯄꯤ ꯍꯥꯏꯕꯁꯦꯀꯣ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯅꯨꯄꯤ ꯈꯥꯡꯕꯗ ꯌꯥꯝ ꯀꯜꯂꯤ ꯅꯨꯄꯤꯒꯤ ꯍꯥꯏꯗꯤ ꯁꯑꯣꯡ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯔꯨꯞ ꯑꯗꯨꯗꯣ ꯅꯨꯄꯤꯅꯅꯦ ꯐꯔꯗꯤ ꯂꯣꯏꯅ ꯐꯩ ꯑꯗꯣ ꯅꯣꯏꯗꯤ ꯅꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯄꯣꯛꯃꯤꯟꯅꯔꯦꯅꯀꯣ ꯅꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯍꯧꯖꯤꯛ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯨ ꯍꯥꯏꯗꯤ ꯁꯦꯒꯥꯏꯅ ꯆꯥꯃꯤꯟꯅꯔꯁꯨ ꯑꯗꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯩ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯃꯑꯣꯡ ꯑꯣꯜꯍꯜꯂꯦꯕ ꯑꯗꯣ ꯀꯅꯥ ꯑꯣꯜꯍꯜꯂꯤꯅꯣ ꯅꯨꯄꯤ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯅ ꯐꯔꯒꯗꯤ ꯃꯥ ꯃꯦꯟꯇꯦꯟ ꯇꯧꯅꯦꯕ ꯃꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯑꯝꯇꯅ ꯄꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎꯅꯦꯅ ꯑꯗꯨ ꯅꯠꯇꯕ ꯈꯪꯗꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯣ ꯍꯥꯏꯔꯒꯗꯣ ꯏꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯋꯥꯅ ꯌꯣꯛꯂꯛꯄ ꯏꯃꯥ ꯏꯄꯥꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯍꯥꯏꯗꯤ ꯑꯋꯥꯕꯗ ꯇꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯏꯆꯥꯗꯣ ꯌꯣꯛꯂꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯏꯃꯥ ꯏꯄꯥꯗꯣ ꯂꯪꯊꯣꯛꯄꯤꯔꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯗꯥ ꯒꯣꯄꯥꯜꯅ ꯂꯟꯆꯦꯟꯕꯤ ꯆꯨꯝꯂꯤ ꯇꯧꯏ ꯍꯥꯏ ꯑꯗꯨꯒ ꯗꯥ ꯒꯣꯄꯥꯜꯒꯤꯁꯨ ꯀꯩꯅꯣꯗꯣ ꯁꯤꯌꯥꯔ ꯇꯧꯔꯑꯣ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥ ꯂꯥꯛꯑꯦ ꯄ꯭ꯔꯦꯝꯂꯇꯥ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯄ꯭ꯔꯦꯝꯂꯇꯥ ꯉꯁꯤ ꯑꯌꯨꯛꯀꯤ ꯅꯪꯗꯤ ꯍꯧꯒꯠꯂꯨꯔꯕꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯃꯣꯔꯅꯤꯡ ꯂꯟꯆꯦꯟꯕꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯁꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯡ ꯊꯣꯛꯑꯦꯀꯣ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯁꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯅꯝꯃ ꯆꯥ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯗꯥ ꯒꯣꯄꯥꯜ ꯂꯥꯟꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯒ ꯑꯕꯨꯅ ꯆꯦ ꯂꯥꯏꯛ ꯗꯟ ꯑꯩ ꯆꯠꯂꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯐꯖꯅ ꯌꯥꯎꯕꯤꯒꯦ ꯍꯥꯏ ꯑꯣꯀꯦ ꯅꯥꯕꯖꯥꯡꯅ ꯐꯔꯣꯀꯣ ꯑꯒꯨ ꯅꯥꯕꯖꯥꯡꯅ ꯐꯔꯣ ꯅꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯏꯅꯝꯃꯁꯨ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯗꯥ ꯒꯣꯄꯥꯜꯅ ꯀ꯭ꯔꯤꯁ ꯁꯥꯕꯗꯥꯟ ꯍꯥꯏ ꯑꯗꯣ ꯀ꯭ꯔꯤꯁꯅ ꯆꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩ ꯇꯧꯔꯣꯏ ꯍꯦ ꯃꯃꯥꯅ ꯑꯩ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏ ꯍꯣꯏ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯏꯁꯥꯅꯀꯣ ꯂꯟꯆꯦꯟꯕꯤꯅ ꯆꯦꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯂꯟꯆꯦꯟꯕꯤ ꯆꯦꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯁꯨꯁꯃꯤ ꯁꯥꯎꯟ ꯑꯃ ꯇꯥꯗꯦꯀꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯃꯨꯊꯠꯂꯣ ꯍꯥꯏ ꯑꯣ ꯅꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯣꯏ ꯐꯦꯟꯅꯤ ꯐꯦꯟ ꯑꯩꯒꯤ ꯐꯦꯟꯁꯦꯈꯔ ꯃꯈꯣꯟ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯐꯦꯟꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ 7 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯝꯂꯇꯥ ꯑꯗꯣ
Anjana Moirangna like then hai thank you so much aguna che khangni ko ai nai ai na kai naba pharo hai ni chiche na ai do naba jang na pharo hai ba dei Dagopal na hai lan de lan chen bi thawai hakchang ne hai thawai hakchang a khwai dei tangi hai thawai ga hakchang na khwai dei tangi ko tanga matungda hakchang lergani thawai leiduse thawai lergani hakchang leiduse thadongna ba yade natra aduga khwaidagi tangba aigi wakhandadi ko matamna khwaidagi tangi akhoi manakta matam laitradi nangna phaba kaino do para do parikha gi time do loikhadi matam loikhadi nang iba yaroi adu nang idradi gidawra idradi nang para pharasu nang pass tawrena hairaroi ba matamse khwaidagi tangi adi Anjana Moirangna Gopal Kuramjari hai duga jiki Dagopal na Anjana sis haraga hello tore Nenesina Anjana hi Nenesi Anjana Moirang se connect lainabra Nenesi lainadradi lainawo Lanchemina hoi Dagopal hai duga kanona Anjana Moirangna iche sana Kuramjari hai Dagopal na agu haraga hai tore agu je masa khar nuaite di hai bani khangde aduga Lanchemina che khangde che haibiu hai Lanchembi che kasar gi ne kasar koi bla o no meyam bubon la o narando la o kasar di duga Dagopal na Premlata sis hai duga Anjana Moirangna iche sana ngarang sap ama pikhibani aina hai yam pinai ko aingoda su khara pirao aduga Premlata na Gopal hai Dagopal hai une masina Gopal kain tawriyo aduga Tripura nini lae Tripura nini good morning breakfast lorabo aduga aigi life se jam nganna tharaba ngasi angang thano to suti leibo ko suti leiba duga breakfast loraga ngak thagi aina duga Tripura 9 like I thank you nini singa muka lae kasar hai singa thabak kin bro matek mangi do singa na kasar da hai khre do aguna fare dudi like torome ai chale naba farakanda fajane yawbige ko hai agu rest tawro Dagopal susi ai amu bai oire hai Dagopal ka nangna bai orise kai chatoino haiba kanai du chatoino natraga nangi dukan hange haibra hairammudo ana aduga Tripura nene Susmita cha thaklabo nene ai cha thae tan hauraga acharga chare adedi changang su khara thae nene kari charage aguna college kara kanda lake oi karan nganganu ko college kara kanda lake nang college kabada ai sibu channel pagi doira natraga popular ga oigradi positive khanje popular ga oithogradi kamai dauni aduga Anjana Moirangna iche Tripura hai Kuramjari hai aduga Tripura nene na masu agu se kuire udaba nungairibo hai hangu nene aduga Lanchembina che kasar se leiba nungaibra nungai akhoi kasar da poe kasar da chawbani yam nungai irang su leite jam ing si ko an leiminariba mi singdusu sum phai nungai kiningai leite ngasi baw jamna di fraud ama leite dahadak sahi amani sidi crime kai ka khara di thoe aduga Dagopal na che Tripura Kuramjari hai aguna nungairi bobo aido LV se yam changre isangamde dugininda hai nang masangamda bajangna phalo ko nang angang ori masangamde hai nu phatte ko aduga che Tripura na Anjana cha thaklabo hai
ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯑꯣ ꯄꯣꯊꯥꯔꯣ ꯃꯁꯨ ꯍꯥꯏ ꯅꯦꯅꯦꯒꯤ ꯗꯤꯄꯤꯗꯣ ꯃꯩꯅꯤꯕꯣ ꯑꯃꯈꯛꯇꯅꯤꯅꯦ ꯁꯨꯃꯥꯏꯅ ꯕꯦꯒꯀ ꯁ꯭ꯂꯤꯡ ꯕꯦꯒ ꯌꯥꯟꯕꯩꯗꯣ ꯅꯦꯅꯦꯒ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯗꯕ ꯃꯌꯥꯝ ꯁꯞ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯁꯞ ꯇꯧꯅꯗꯒꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯁꯤꯒ ꯁꯞ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃꯃꯝ ꯊꯝꯕꯤꯔꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯍꯟꯅꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯃꯊꯪ ꯍꯜꯂꯛꯇ꯭ꯔ ꯇꯥꯔꯒꯁꯨꯅꯦ ꯀꯥꯎ ꯇꯥꯔꯒꯁꯨ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯎꯅꯕꯗ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯍꯥꯏꯔꯒ ꯑꯗꯨم ꯍꯜꯂꯛꯇ꯭ꯔꯣꯕꯅꯤ ꯂꯟꯆꯦꯟꯕꯤꯅ ꯆꯦ ꯆꯠꯂꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯂꯟꯆꯦꯟꯕꯤ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯝꯕ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ ꯁꯤꯡꯍꯥ ꯍꯦꯜꯂꯣ ꯍꯥꯏ ꯁꯤꯡꯍ ꯆꯠꯈ꯭ꯔꯦ ꯁꯤꯡꯍ ꯆꯦꯟꯕꯗ ꯌꯥꯝ ꯀꯟꯕꯅꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯀꯤꯄꯦꯗ ꯌꯥꯗꯕ ꯑꯃ ꯈꯨꯜꯂꯦ ꯕꯤꯠ ꯂꯩꯇꯦ ꯀꯤꯄꯦꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯇꯤꯄ꯭ꯔꯥꯅꯤꯅ ꯆꯥ ꯊꯛꯂꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯅꯦꯅꯦ ꯉꯁꯤꯗꯤ ꯔꯥꯝꯅꯕꯃꯤꯅꯤꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯄꯣꯄꯨꯂꯔ ꯑꯣꯏꯊꯣꯛꯈ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯤ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯏꯃꯥꯖꯤꯟ ꯇꯧꯋꯣ ꯅꯪꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯍꯥꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯥ ꯊꯛꯂꯦ ꯍꯥꯏ ꯗꯥꯒꯣꯄꯥꯟ ꯁꯨꯆꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯗꯥꯒꯣꯄꯥꯜ ꯀꯟꯅ ꯍꯣꯠꯅꯧ ꯑꯣꯀꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ ꯑꯥꯔ ꯀꯦ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯞ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯕꯤꯖꯦ ꯆꯠꯈ꯭ꯔꯕꯣ ꯖꯤꯀꯦ ꯍꯥꯏ ꯅꯦꯅꯦꯁꯤ ꯕꯤꯖꯦꯗꯣ ꯈꯔ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯝꯕꯅꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯟꯖꯅꯥ ꯊꯕꯛ ꯃꯐꯝꯗꯔꯣ ꯍꯥꯏ ꯅꯦꯅꯦꯁꯤꯅ ꯍꯥꯏ ꯄ꯭ꯔꯦꯝ ꯍꯥꯏ ꯄ꯭ꯔꯦꯝꯂꯇꯥꯅ ꯅꯃꯥ ꯅꯃꯥ ꯍꯧꯖꯤꯛꯇ ꯎꯔꯤ ꯃꯌꯥꯝ ꯎ ꯂꯣꯏꯔꯛꯑꯒ ꯑꯒꯨꯅ ꯑꯩꯒꯤꯗꯤ ꯚꯨꯠ ꯂꯩꯕꯅꯤ ꯑꯩꯒꯤ ꯗꯤꯄꯤꯁꯦ ꯑꯗꯨꯅ ꯑꯩ ꯗꯤꯄꯤ ꯌꯦꯡꯉꯨꯅꯨ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯄ꯭ꯔꯦꯝꯂꯇꯥ ꯆꯥ ꯊꯛꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ ꯑꯒꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯥꯔ ꯀꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯑꯒꯨ ꯁꯞ ꯇꯧꯕꯤꯔꯛꯎ ꯍꯥꯏ ꯑꯒꯨ ꯁꯤꯒꯤꯁꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯂꯩꯕꯁꯦ ꯁꯤꯒꯤ ꯆꯤꯆꯦꯁꯤꯒ ꯑꯝꯇꯪ ꯁꯞ ꯇꯧꯕꯤꯒꯦꯔꯥ ꯅꯪꯉꯣꯟꯗꯁꯨ ꯍꯜꯂꯛꯀꯅꯤꯌꯦ ꯑꯗꯨꯒ ꯅꯃ ꯕ꯭ꯂꯨ ꯄꯤꯔꯧꯔꯣ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯦꯜꯂꯣ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯑꯒꯨꯅ ꯀꯩꯅꯣ ꯇꯥꯟꯅꯕ ꯐꯪꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯦꯅ ꯑꯥꯔ ꯀꯦ ꯆꯥ ꯊꯛꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯆꯦ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯀ꯭ꯔꯤꯁ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ ꯑꯣꯏꯔꯣ ꯕꯥꯏ ꯑꯣꯏꯔꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯒꯣꯄꯥꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯣꯄꯥꯜꯅ ꯁꯨꯆꯤ ꯍꯥꯏꯅ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯦꯁꯦꯖ ꯑꯅꯤ ꯀꯛꯈ꯭ꯔꯦ ꯀ꯭ꯔꯤꯁ ꯆꯤꯆꯦ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯣꯏ ꯊꯛꯆꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯑꯟꯖꯅꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯑꯩ ꯍꯥꯏ ꯑꯗꯣ ꯗꯥꯒꯣꯄꯥꯜꯅ ꯁꯨꯆꯤ ꯆꯠꯄ ꯌꯥꯔꯕꯣ ꯍꯥꯏ ꯍꯣꯏ ꯗꯥꯒꯣꯄꯥꯜ ꯍꯧꯒꯠꯂꯨꯔꯣ ꯅꯪꯒꯤꯗꯣ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯇꯥꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯊꯣꯛꯎꯔꯣ ꯑꯗꯨꯒ ꯑꯒꯨꯅ ꯃꯌꯥꯝꯅ ꯀꯧꯕꯗ ꯈꯨꯝꯕꯤꯗ꯭ꯔꯁꯨ ꯁꯥꯎꯕꯤꯅꯨꯀꯣ ꯍꯥꯏꯌꯦ ꯅꯉꯣꯟꯗ ꯃꯌꯥꯝ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩ ꯌꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯅꯪꯒꯤ ꯏꯃꯥꯖꯤꯗꯣ ꯗꯨꯛ ꯌꯧꯈ꯭ꯔꯕ ꯍꯥꯏꯁꯦ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯁꯨꯁꯃꯤꯇꯥ ꯕ꯭ꯂꯨ ꯍꯥꯞꯄꯤꯔꯣ ꯍꯥꯞꯄꯦ ꯍꯥꯞꯀꯦ ꯑꯁ ꯑꯩꯗꯤ ꯑꯦꯜ ꯕꯤ ꯊꯥꯔꯒꯅꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯇꯧꯅꯕ꯭ꯔꯥ ꯑꯦꯜ ꯕꯤꯗ
ꯇꯦꯛꯁ ꯄꯥꯕꯁꯦ ꯑꯩꯗꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯅ ꯍꯥꯏꯁꯤꯅꯦꯕ ꯀ꯭ꯔꯤꯁꯅ ꯆꯦ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯊꯥꯔꯛꯇꯅ ꯇꯧꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯆꯤꯆꯦ ꯌꯦꯡꯒꯦꯀꯣ ꯆꯤꯆꯦ ꯉꯁꯤ ꯀꯩꯅꯣꯗꯁꯨ ꯆꯠꯀꯗ ꯂꯩ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯆꯤꯆꯦ ꯊꯦꯡꯛ ꯌꯨ ꯀ꯭ꯔꯤꯁ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯉꯁꯤꯗꯤ ꯐ꯭ꯔꯤꯅꯤ ꯑꯟꯖꯅꯥ ꯍꯥꯏꯔꯒꯅꯤꯅꯦꯅ ꯅꯣꯛꯈ꯭ꯔꯦ ꯅꯦꯅꯦ ꯉꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯅꯦꯅꯦ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯑꯣ ꯑꯗꯨꯒ ꯅꯃꯅ ꯑꯩꯁꯦ ꯇ꯭ꯔꯤꯄꯨꯔꯥ ꯉꯁꯤ ꯐꯖꯅ ꯑꯦꯜꯕꯤ ꯊꯥꯔꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯒꯤꯗꯤ ꯃꯣꯏ ꯒꯨꯂꯤꯗꯣ ꯂꯥꯛꯑꯕꯣ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯍꯦꯜꯂꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯑꯕꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯑꯒꯨ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯅꯦ ꯍꯥꯏ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯉꯔꯥꯡꯗꯒꯤ ꯍꯥꯏꯕꯅꯤ ꯅꯦꯅꯦꯁꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯑꯩꯁꯨꯅꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯛꯁꯜꯂꯒ ꯌꯦꯡꯕꯗꯣ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪ ꯄꯥꯈꯤꯕꯅꯤꯅ ꯃꯌꯥꯝ ꯄꯥꯈꯤꯕꯗꯨꯁꯨ ꯈꯪꯍꯧꯗꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯑꯦꯝ ꯑꯥꯔ ꯍꯥꯏꯌꯦ ꯃꯤꯁꯇꯔ ꯔꯦꯝꯗ ꯖꯣꯏ ꯖꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯒꯨꯂꯤꯒ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯂꯥꯛꯆꯅꯤ ꯄ꯭ꯔꯦꯝꯂꯇꯥ ꯆꯠꯈ꯭ꯔꯕ ꯀ꯭ꯔꯤꯁꯅ ꯕꯥꯏ ꯏꯆꯦ ꯑꯩ ꯂꯥꯏ ꯑꯃꯒ ꯌꯦꯛꯈꯤꯒꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯌꯦꯛꯊꯣꯛꯑꯣ ꯅꯪ ꯂꯥꯏ ꯑꯃꯒ ꯌꯦꯛꯊꯣꯛꯑꯣꯀꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯦ ꯁꯥꯕ ꯍꯥꯟꯅ ꯄꯤꯔꯣ ꯏꯆꯦ ꯍꯥꯏ ꯑꯟꯖꯅꯥꯒ ꯅꯪꯒ ꯂꯩꯅꯔꯕꯣ ꯄ꯭ꯔꯦꯝ ꯀ꯭ꯔꯤꯁ ꯆꯠꯈ꯭ꯔꯕꯣ ꯀ꯭ꯔꯤꯁ ꯁꯤꯒꯩꯁꯤꯒ ꯂꯩꯕ ꯑꯟꯖꯅꯥꯒ ꯄ꯭ꯔꯦꯝꯒꯁꯦ ꯈꯤꯇꯪ ꯁꯥꯞ ꯇꯧꯕꯤꯔꯝꯃꯨꯅꯦ ꯁꯤꯒ ꯑꯟꯖꯅꯥꯒ ꯄ꯭ꯔꯦꯝꯒ ꯅꯠꯇꯦ ꯁꯤ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤꯅꯦ ꯅꯪꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯍꯜꯂꯛꯀꯅꯤ ꯑꯝꯇ ꯇꯧꯕꯤꯔꯝꯒꯦꯔꯣ ꯗꯗꯥ ꯍꯥꯏꯔꯣ ꯗꯗꯥ ꯍꯥꯏꯔꯣ ꯏꯃꯥ ꯗꯗꯥ ꯍꯥꯏꯌꯣ ꯍꯥꯏꯅꯤꯅꯦ ꯄꯄꯥ ꯄꯄꯥ ꯆꯠꯈ꯭ꯔꯦ ꯑꯟꯖꯅꯥꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯃꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯑꯟꯖꯅꯥ ꯃꯇꯝꯗꯣ ꯍꯥꯏꯔꯛꯎ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯑꯩꯅ ꯃꯇꯝ ꯍꯥꯏꯕ ꯉꯝꯗꯕꯁꯦ ꯑꯁꯤꯁꯤꯅꯅꯦ ꯌꯥꯝꯅꯅꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯩꯗꯤ ꯃꯇꯝꯁꯦ ꯆꯞ ꯆꯥꯅ ꯊꯥꯕ ꯉꯝꯗꯦꯕ ꯃꯇꯝ ꯑꯃꯇꯗ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯅꯃꯅ ꯀ꯭ꯔꯤꯁ ꯁꯞꯗꯟ ꯍꯥꯏ ꯀ꯭ꯔꯤꯁ ꯂꯩꯔꯤꯕꯣ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯅꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯁꯞ ꯇꯧꯔꯦ ꯑꯩ ꯅꯪ ꯍꯌꯦꯡ ꯑꯝꯇ ꯍꯟꯕꯤꯔꯣ ꯅꯃ ꯀ꯭ꯔꯤꯁꯁꯦ ꯑꯗꯨꯝ ꯃꯊꯪꯗ ꯐꯪꯅꯅꯤ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯃꯊꯪꯗ ꯐꯪꯅꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯃꯤꯁꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯀꯔꯤ ꯄꯤꯖꯩꯅꯣ ꯃꯤꯁꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯑꯩ ꯀꯛꯊꯠꯍꯧꯔꯒꯦ ꯏꯆꯦ ꯄꯨꯡ 2ꯗ ꯊꯥꯔꯛꯀꯦ ꯑꯦꯜꯕꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯊꯥꯔꯛꯑꯣ ꯅꯃ ꯂꯩꯔꯤꯕꯣ ꯅꯃ ꯂꯩꯔꯗꯤ ꯑꯝꯇ ꯍꯥꯏ ꯇꯧꯔꯛꯎꯅꯦ ꯅꯃ ꯑꯟꯖꯅꯥꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯏꯕꯀꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯂꯩꯇꯕꯁꯤꯒꯅꯦ ꯑꯩꯅꯅꯦ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯗꯨꯝ ꯄꯨꯡꯈꯥꯏꯃꯨꯛꯀꯅꯦ ꯃ꯭ꯌꯨꯠꯇ ꯊꯝꯃꯒꯦ ꯑꯗꯣ ꯃꯣꯔꯅꯤꯡꯅ ꯊꯕꯛ ꯈꯛꯇꯪ ꯁꯨꯍꯧꯒꯦ ꯇꯧꯏꯕ ꯅꯦꯅꯦꯁꯤꯅ ꯀ꯭ꯔꯤꯁꯁꯦ ꯑꯩꯉꯣꯟꯗ ꯁꯞ ꯄꯤꯕ ꯀꯤ ꯃꯥꯜꯂꯦ ꯅꯦꯅꯦꯁꯤ ꯀ꯭ꯔꯤꯁꯁꯦ ꯀꯩꯅꯣꯅꯤꯅꯦ ꯑꯉꯥꯡꯅꯤꯗꯣ ꯃꯥ ꯆꯦꯟꯅꯦꯜ ꯄꯥꯏꯅ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯃꯥ ꯌꯥꯝꯅ ꯈꯪꯖꯔꯤꯗꯨꯅꯤ ꯍꯥꯏꯒꯅꯤꯅꯦ ꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯄꯤꯖꯔꯛꯆꯅꯤ
ꯑꯦꯝ ꯑꯥꯔ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨ ꯑꯦꯝ ꯑꯥꯔꯗꯣ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯅꯃ ꯅꯪꯅ ꯑꯦꯝ ꯑꯥꯔꯗ ꯆꯪꯉꯒ ꯁꯞ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯃꯝꯃꯣ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗꯒꯤꯅꯦꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯖꯔꯛꯑꯅꯤ ꯑꯣꯀꯦ ꯕꯥꯏ ꯍꯣꯏ ꯅꯃ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯃ꯭ꯌꯨꯠ ꯊꯝꯒꯦ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯅꯦꯅꯦꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯀꯛꯄꯨꯗꯤ ꯀꯛꯑꯣꯏꯒꯦ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯇꯪ ꯃ꯭ꯌꯨꯠ ꯊꯝꯒꯦ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯊꯕꯛ ꯈꯛꯇꯪ ꯂꯣꯏꯁꯤꯟꯒꯦ